Security Force ki apunba combined team amana tha sigi tang ahum amadi mari gi ayukta singgi mafam singda sathakiba operation da Tongan Tonganba makhal ki nongmai sani ga somna ahum yauna nongmai maru amadi bomb kaya amaso Security Force na Phagatpa Ngamkhre haina Manipur Police na thadrokpa serol amana khangalakle serol asina makha taraduna hai intelligence ki report ki matung inna sab saba pau fanglaba matung Tengnopal Kangpokpi Chorchanpur amadi Sandel district ki mafam singda hariba Khutlai sing asi Phagatpa ngamkhibani hari Security Force na faraba Khutlai sing adudi Insas rifle kungamathoi AK series taragamathoi SLR kungataro sniper ani carbine ahum BT 303 taragataret 51mm mortar ani MA assault rifle ani M76 Grand launcher ahum scope yawba rifle ama single shot breech loaded taragani pan single barrel ball action taragamathoi pistol taruk .22 rifle ama lethod ani single bore kungamanga pistol countrymet ahum muzzle loaded rifle mari single bore taruk pompi kuntragani pan lethod ama 5.56 mm kungamapan 7.62 mm marfu IED kuntra grenade tara pompi cell mapan amati lethod grenade ani recover tawba ngamkhre haina Manipur Police Control Room na thadrok serol amana khangalakli